Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi mulawirasi Thamoi Yaoramdre 12 suba tangka haini hairoi khangdabasisu matang amada yamna kanaba jatni ikairi haiduna lotlaga leiringai pamjaba potpu imangdagi una puduna chatkibada karisu haijaba ngamda chakna yengduna lehauba kaya amasu leitaba natte chakna yengduna lehobagi mahut Thamoida wakalda leiba pot ado masada khangal hauba haibasina Thamoida karigumba makhalgi apenba amadi phawanba ngami ngambasu adugumba mi makhal amani kuina Thamoida lotsinduna thamba ngamba mida nati hainingba fongningba kuina lotsinba ngamba oidi lotsinduna thambada fungadla iba awaba ado namsinba ngambagi thauna mangonda yaudi aduna hainingba tamningba fatam thokiba haidokiba sina Magidi nungai jabi oina tawi matang chadana fairakliba ngambagi karan aduda sanadu ngakna ngambada second khare yengamba matungda hairei Sir fagi dobu yadaba wada fagi dobigano but it's not a fagi Lainana sanada yengduna hairei Yare nang sigi thabak sito nangna thabak toba pamagana ai pige kok chakpa psychiatric ward kumba jail kumba dalegada mayam sigi marakta leiraga nang sungau kinabani ngau ba horak tringai dane aina hana nang kal hauda yada bane Miss Pokedo nang hai payam samale Hey Mr. Local Dog soi da bobo yam khong kanu hui chaba mi marang yam da kai bani Manipur se London da foreign dog saraga leiru bani na khangam da bse aina tabadi Manipur da hui chaba mi se faraga penalty phangba ya haina taida adugumba icham chamba hui maksunate hairiba mani gi machani ni aise Nasamakti kemto hoidrabanina napagi mingamung thelaga masak takpiga takshiladana tawrakan ko saida Makhoi aniduna marei oina amana ngamba yaroi mana ngamdaba yaroi haibagi mawongda tawrakpa aduda sanana makhut tingthoktuna marat thalai Yare animak lepo sir sungai hak leibiramo leina lao Leinagi khudang paiduna chinglaga thokibadu ngambana leinada yengduna karemnaba mawongda mamit kadu laukthokduna machindu paiduna tawbadu leinana khudom bisingduna nang sukhangni haibagum tawramlaga thokri leinabu sanana mi leinadaba kamada buduna changlai leinana sanada fariba makut adu kanthokduna isau tawrai Thabak nangi thabakduna mayam sidagi loina helaba natro aigase masak khangnadaba mi donglaga tawraba natraba Nongan badagi anumit tawa phawbada thabak nangbu luna chana tawbiba migi manakta leibisuna taba saktamakna samnena tawriduga Leina se amta sawkinu se Kaigi sawridino yam sawningraba jana ise aina thama hena aada leibadubu nomata call ama phawba tawraktaba call di laibu laithokro message ama phawba tharaktaba nangna tharaktaba tawraktabadudi pharene aina tawbadu waqti nang supaibe yaidana thabakta laichuraga adum leirage hairabraba Yada tawbani kai dorage Nangni yahandaba natro to yahange hairabadi loina yahanba yabani nangni yahalaroi khandana amatta yahandabani nangna luna khanman baduda masigi kokpasina habigi list yauzage kainaga usitrini maigise Maga ai wari mutang phasana sagige aduga nangwanda hairak lage aduna leina nang haloba mi mayam am sulairisna tawnariba mayam ase khana boiningdana sarmani da pau pikradi maram hanglakpada khumpham gamta khanglaroiba Kumbayam na haidane adum khumu Leina chalo lao base Hore ne hek call toroktraba ainga nang kedogi ngo Leina masti hairamduna sauna mamai leiduna thokri sanasu sorasangba mohandoklaga ngambana lehoriba kaduda amuk changlai ngambadi kaisu khandaba mawongda famduna leirami sanasu jangsinduna mana ngasai famlamba sofa duda famthei aduga table da leiriba che ma paikhatuna che duda yengduna lei Ngambana famliba fibamdu kaidana hairei Noi poke dokto chakrabo Hanglakliba wahang adu sanasu cheduda yengna hairei Sarna phagini haina tawriba phagido mathang yamna chade phagi toba yaba wa phagi toba yadaba wa haibam suleibani mayam sigi mathakta matang matam haibam suleibani matang matam chadana tawba phagido Non thaduna ngambadadi yengdabi hairibu wado loishinba nangda ngambana thattuna hairei Paginate haikradai ibo Sanadu irau launa pangliba mit aniduna ngambada yenglai ngambasu mangakadu haife septaduna sanagi matawadu yengduna hairai Nungsiya haidana hana plan leibini nate sumkhale
ꯑꯩꯁꯦ ꯁꯨꯝ ꯈꯜꯂꯤ ꯑꯗꯩꯗꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯂꯥꯁꯇꯒꯤꯁꯦ ꯅꯪꯉꯣꯟꯗ ꯄꯥꯝꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯖꯁ ꯂꯥꯏꯛ ꯇꯧꯕꯅꯤ ꯂꯚꯀ ꯂꯥꯏꯛꯀꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯅꯪ ꯈꯪꯉꯝꯅꯤꯗ ꯈꯪꯗ꯭ꯔꯅꯦ ꯁꯅꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯍꯦꯟꯅ ꯉꯛꯄ ꯃꯑꯣꯡꯗ ꯉꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯉꯝꯕꯁꯨ ꯋꯥ ꯑꯗꯨ ꯃꯈꯥ ꯁꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯀꯣꯏꯅꯁꯦ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯟ ꯈꯜ ꯂꯩꯔꯝꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯒꯨꯟꯁꯦ ꯂꯣꯏꯅꯔꯒ ꯈꯪꯉꯛꯀꯅꯤ ꯕꯥꯏ ꯆꯥꯟꯁ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯛꯑꯒꯅ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯂꯧꯁꯤꯟꯕ ꯅꯨꯡꯁꯤꯔꯛꯇ꯭ꯔꯒꯅ ꯁꯨꯝ ꯑꯇꯩꯗꯧꯅ ꯂꯣꯏꯁꯤꯟꯈꯤꯕ ꯁꯅꯥ ꯉꯝꯕꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯊꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯦ ꯑꯗꯨꯗ ꯌꯦꯡꯈ꯭ꯔꯦ ꯉꯝꯕꯁꯨ ꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕꯗꯨꯗ ꯉꯝꯕ ꯃꯥꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯀꯩꯝꯇꯒ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯅꯪꯒꯤꯁꯤꯕꯨ ꯅꯪꯒ ꯈꯪꯅꯕ BF ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯂꯣ ꯁꯥꯔ ꯁꯤꯒꯤ ꯆꯦꯁꯤ ꯂꯣꯏꯔꯒ ꯃꯊꯪ ꯀꯔꯝꯕ ꯇꯧꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯐꯥꯒꯤꯔꯣ ꯉꯁꯤꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯊꯪ ꯑꯃ ꯄꯥꯏꯅꯕ ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯥ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯊꯪ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯔ ꯃꯅꯤꯅ ꯁꯔꯕꯨ ꯀꯝꯄꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯛꯏ ꯇꯧꯕꯒꯤꯗꯤ ꯊꯈꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯁꯔꯅ ꯈꯤꯇꯪ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯪ ꯊꯥ ꯐꯥꯎꯕꯗꯤ ꯁꯔꯒ ꯑꯩꯒ ꯄꯨꯟꯈꯤꯕ ꯇꯥꯔꯦ ꯆꯦꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯑꯁꯨꯝ ꯉꯥꯡꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯉꯝꯕ ꯁꯅꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦ ꯑꯗꯨ ꯐꯠ ꯂꯧꯗꯨꯅ ꯃꯥꯅ ꯄꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯀꯩ ꯑꯣꯏꯅ ꯎꯔꯨꯔꯒꯦ ꯁꯅꯥꯁꯨ ꯉꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯈꯧꯔꯥꯡꯕꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡꯅ ꯁꯅꯥꯗ ꯌꯦꯡꯉꯤ ꯁꯅꯥꯅ ꯍꯥꯟꯅꯒꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯣꯏꯈꯤꯕ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯥꯈꯤꯗꯕꯒꯨꯝꯅ ꯀꯥꯎꯖꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯥꯏꯕꯤꯗꯅꯕ ꯁꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯉꯣꯟꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯋꯥꯍꯩ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯊꯕꯛ ꯂꯣꯏꯔꯗꯤ ꯑꯩ ꯍꯟꯅꯕ ꯇꯧꯖꯔꯒꯦ ꯁꯔ ꯇꯥꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯦꯛꯇ ꯊꯑꯣꯏꯅ ꯇꯧꯈꯠꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯉꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯆꯤꯟꯗꯨꯅ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯁꯅꯥꯗꯨ ナꯀꯟꯗ ꯂꯩꯔꯤꯕ ꯕꯦꯒꯇꯨ ꯇꯞꯅ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯉꯝꯕꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯝꯕ ꯀꯥ ꯍꯦꯟꯅ ꯁꯨꯛꯆꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯕ꯭ꯔꯗꯦꯟꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯔꯨꯝꯒꯤ ꯊꯣꯡꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯉꯝꯕꯒꯤ ꯑꯣꯏꯔꯝꯃꯤ ꯕ꯭ꯔꯗꯦꯟ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯏꯁꯤꯟꯗꯨꯅ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯑꯃ ꯀꯥꯝꯊꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯅꯥꯀꯣꯡꯗ ꯇꯞꯅ ꯊꯝꯃꯤ ꯃꯥꯅ ꯍꯦꯛ ꯅꯥꯀꯣꯡꯗ ꯊꯝꯕꯒ ꯉꯝꯕꯅ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇꯕꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏ ꯁꯦꯒꯥꯏꯗꯧꯔꯦ ꯅꯨꯄꯤꯅ ꯄꯥꯝꯕ ꯁꯛꯇꯥ ꯅꯠꯇ꯭ꯔꯕ ꯃꯩꯁꯦ ꯀꯔꯤꯅꯣ ꯀ꯭ꯔꯤꯁꯅ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯗꯈꯩ ꯑꯩꯅ ꯉꯥꯡꯕ ꯑꯝꯇ ꯈꯨꯝꯗꯅ ꯃꯨꯛꯇꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯐꯖꯅ ꯍꯥꯏꯌꯨ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯈꯩ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯁꯅꯥꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯅꯥ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯖꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥꯗꯣ ꯑꯩꯅ ꯄꯥꯝꯃꯦ ꯀꯣꯏꯅꯔꯁꯦꯅ ꯑꯩꯅ ꯍꯥꯏꯕꯕꯨ ꯃꯥꯅ ꯊꯑꯣꯏꯅ ꯇꯥꯗꯕꯤꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯤꯅꯤ ꯄꯥꯝꯗꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯅꯪ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯅꯌꯥꯗ ꯊꯨꯗꯦꯛꯆꯅꯤꯕꯣ ꯄꯥꯝꯗꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯠꯇꯅ ꯀꯩꯒꯤ ꯄꯥꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯀꯗꯥꯏꯗ ꯑꯋꯥꯠꯄ ꯂꯩꯒꯦꯕ ꯄꯥꯔꯠ ꯌꯥꯗꯕ ꯃꯤꯒ ꯃꯥꯜꯂꯖꯥꯠꯂꯣ ꯑꯩꯁꯤꯕꯣ ꯇꯥꯅꯤꯡꯗꯦꯗ ꯅꯥꯞ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯗꯨꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯉꯝꯕ ꯌꯥꯝ ꯈꯜꯂꯛꯀꯅꯨ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯈꯠꯅꯅꯤꯡꯗꯦ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯉꯝꯕꯗꯨ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯝꯕ ꯇꯣꯟꯗꯒꯤ ꯈꯔ ꯍꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯤꯈꯠꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯅꯃꯥꯅ ꯉꯥꯡꯉꯤꯔꯣ ꯅꯪꯕꯨ ꯑꯣꯐꯤꯁꯀ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ ꯆꯠꯇꯦ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯅ ꯅꯈꯣꯏ ꯑꯣꯐꯤꯁꯀꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯗꯨꯏ ꯋꯥꯔꯤꯒ ꯁꯥꯕ ꯁꯪꯗꯦꯗ
ꯑꯩꯅ ꯈꯪꯅꯤꯡꯉꯒ ꯃꯉꯣꯟꯗ ꯈꯔ ꯍꯪꯕꯩ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯩꯒꯤꯒꯗꯤ ꯀꯩꯝꯇ ꯉꯥꯡꯅꯗꯦꯗ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯄꯥꯎꯁꯦ ꯇꯥꯔꯝꯈꯤꯔꯣꯏ ꯑꯦ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯅꯤꯡꯊꯤ ꯈꯨꯟꯒꯤ ꯃꯇꯥꯡꯗꯅꯤ ꯅꯪ ꯈꯪꯉꯝꯃꯔꯣꯏ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯈ꯭ꯔꯦ ꯅꯈꯣꯏꯒ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯄꯥꯏꯔꯤ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯂꯧꯈ꯭ꯔꯕ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯗꯨꯗ ꯑꯩ ꯐꯦꯜ ꯑꯣꯏꯒꯗꯧꯔꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯗꯧꯔꯦ ꯊꯝꯃꯣ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕ ꯐꯣꯟ ꯑꯗꯨ ꯀꯛꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯃꯄꯥꯗꯤ ꯉꯁꯥꯏ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯂꯤꯟꯊꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯂꯤꯟꯊꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯧꯔꯛꯏ ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ ꯃꯣꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯍꯪꯉꯨꯅꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒ ꯑꯩꯈꯣꯏꯒ ꯈꯟꯅꯕ꯭ꯔꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯤꯟꯊꯣꯏ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯃꯃꯥꯅ ꯎꯠꯂꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯉꯝꯕ ꯃꯃꯥꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯂꯤꯟꯊꯣꯏꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯍꯪꯂꯛꯏ ꯀꯔꯤ ꯊꯕꯛꯇꯅꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯨꯟꯅꯔꯤꯕ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨꯗꯤ ꯑꯩꯁꯨ ꯀꯩꯝꯇ ꯈꯪꯗꯦ ꯃꯣꯝꯗ ꯈꯪꯕ꯭ꯔꯣ ꯍꯪꯒꯦꯅ ꯂꯥꯛꯏꯁꯤꯅꯦ ꯃꯣꯝꯁꯨ ꯈꯪꯗꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯗꯦꯠ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯉꯝꯕ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯂꯤꯟꯊꯣꯏꯗꯤ ꯂꯩꯍꯧꯔꯤꯕ ꯁꯛꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯌꯦꯡꯕ ꯑꯃꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯉꯝꯕ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯆꯠꯅ ꯆꯠꯅ ꯁꯅꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯅꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯕꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯉꯝꯕ ꯈꯣꯏꯗꯧ ꯈꯪꯁꯥꯎꯋꯦ ꯁꯥꯎꯅꯤꯡꯂꯛꯏ ꯍꯧꯖꯤꯛꯇ ꯍꯥꯏꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯃꯥꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯑꯗꯨꯗ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯍꯜꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯃꯄꯥꯟꯗ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯒꯦꯔꯦꯖꯇ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯇꯨꯅ ꯁꯅꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯒꯥꯔꯤ ꯑꯗꯨ ꯕꯤꯜꯗꯤꯡꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯦꯔꯦꯖ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯊꯧꯔꯛꯇꯨꯅ ꯁꯅꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ ꯋꯥꯈꯜꯗꯅ ꯃꯊꯟꯇ ꯑꯔꯩꯕ ꯃꯈꯩ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ ꯃꯆꯤꯟꯗ ꯃꯈꯣꯜ ꯊꯣꯛꯅ ꯉꯥꯡꯗꯕ ꯈꯛꯅꯤ ꯎꯔꯤꯕ ꯁꯛꯐꯝ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯏꯆꯝ ꯆꯝꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤ ꯐꯥꯎꯕ ꯃꯔꯣꯜ ꯂꯣꯜꯂꯤ ꯈꯣꯏꯁꯥꯎꯅꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯕꯁꯨ ꯃꯗꯨ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯈꯣꯏꯁꯥꯎꯅꯔꯕ ꯁꯛꯐꯝꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯞꯂꯒꯦ ꯃꯇꯥꯒꯨꯝꯅ ꯊꯥꯡꯉꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯍꯜꯂꯤ ꯉꯝꯕ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯁꯅꯥꯒ ꯌꯥꯏꯐꯔꯦꯜꯒꯅ ꯄꯨꯟꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯗ ꯎꯕꯗ ꯉꯝꯕ ꯁꯥꯎꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯆꯤꯟꯗꯨꯅ ꯑꯅꯤꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯁꯨ ꯊꯥꯡꯉꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯁꯅꯥꯗꯤ ꯎꯔꯤꯕ ꯉꯝꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯃꯇꯧ ꯎꯠꯂꯛꯏ ꯌꯥꯏꯐꯔꯦꯜꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯉꯝꯕꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯁꯔ ꯀꯩ ꯂꯩꯒꯦ ꯍꯪꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯉꯝꯕ ꯃꯉꯛ ꯑꯗꯨ ꯂꯩꯗꯨꯅ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯁꯅꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯗꯨ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯔ ꯀꯩ ꯊꯕꯛ ꯅꯪ ꯐꯣꯟꯗꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣ ꯐꯣꯟꯗꯣ ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯣ ꯉꯁꯥꯏꯈꯩ ꯑꯩ ꯁꯔ ꯌꯥꯏꯐꯔꯦꯜꯒꯤꯗ ꯂꯩꯔꯨꯕꯒꯤ ꯐꯣꯟꯗꯣ ꯄꯨꯕ ꯀꯥꯎꯗꯅ ꯀꯥꯗ ꯑꯗꯨꯝ ꯊꯅꯝꯃꯤ ꯀꯩ ꯑꯔꯨꯕ ꯂꯩꯔꯒꯦ ꯁꯔ ꯉꯝꯕ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯗꯨꯅ ꯂꯦꯞꯂꯤꯕ ꯌꯥꯏꯐꯔꯦꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯒꯤ ꯈꯣꯟꯊꯣꯛꯇ ꯉꯥꯡꯂꯛꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯑꯩꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯐꯥꯎ ꯄꯤꯗ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯃꯥꯒ ꯎꯅꯅꯕ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯝꯃꯤ ꯀꯣꯏꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯃꯦꯜꯂꯤ ꯑꯗꯨꯒ ꯃꯉꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯨ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯏ ꯉꯝꯕꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯎ ꯑꯗꯨꯏꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯎꯁꯤ ꯑꯁꯤꯒꯤ ꯆꯤꯡꯗꯨ ꯃꯥꯟꯕꯁꯦ ꯂꯪꯊꯣꯛꯑ ꯊꯅꯝꯃꯨ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯌꯥꯎꯔꯒ ꯑꯗꯨꯝ ꯁꯥꯔꯁꯤ ꯁꯤꯗ ꯌꯥꯏꯐꯔꯦꯜ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯝꯕꯅ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯅꯥꯅ ꯉꯝꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯌꯥꯏꯐꯔꯦꯜꯗ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯝꯃꯤ
Sir Everell, horen thingnarse. Ai sir ga wari amta sarukige. Masi haiduna ngambabu magi room tamna chingduna purai. Drawing room oina lairiba adu yaubaga pairamba ngambagi makhoda adu thadokduna mamit ani adu sukduna ngambade yengduna hanglai. Kaino sar tawise? Kaigino sida sar laisibo? Nangdi phone pairakpro? Aina phone ani tawbubu nangdi pairakpro? Mi amada phone ani ka tawbiba midanate. Adu aidi nangonda anirak ni tawrido. Adu nangdi pairakpro? Kayam luba wagino, sar na sita na laisibo, kaino wada hairo. Ngamba sofa adu da famtaraga, sanabusu makut kudang paiduna chingthaduna, magina kanda famthali. Nakna hek chingthaduna famalakba duda, hainadreduna, sanadu khara chathokduna fami. Ngamba khonjela du lutharaduna hanglai. Nangna nahan haiba, haikole kolga ikwiga munabagi thabakto, kamain tokre. Hauzikna karma condition da leiri. Sanasu thabaki wa pushinduna hairakpa duda magi su pendabadu lakshinduna hairai. Makoida pinaba haiduna makoigi site gi request ama lai. Adubu makoigi request to ekoi accept tawkidre. Maraga sida ekoi di request tori base atai kanashu nate. Haikol ekol gi director Braden ni. Masamakna ceremony da call taraktuna unaraga wari sanaba hairakpadagi ai samak chatuna mahag unari. Ekoi na unariba mafam adisu sir gi hotel dani. Hairaiba wadu ngamba bishum sakjinduna tai. Braden na ngasa hairakpa adu ma khara makaidi khangwa ngami. Sanana wadu maka samtharaduna hairai. Makoigi site dagi anira khana request taraktana ba haina aikoigi site dagi hairamne. Amuk hana request tarakani haibadi aina thajade. Khungangduda chatuna kunjasinga wari saruna ba haidana hairambani. Kunjasinga yasina banatana makoigi atopu pai leiroi. Aikoi rom site dagi di masigi thabak siba thadokpagi wa leite. Maramdi mafam sidagi profit fazana phangba ngamgani. Ngamba sanana hairibadu taraga mangak adu fatfat nomi. Aduga ngasaidagi sanariba wari adu thok anthokduna hairai. Coffee ra kinamdari pithodana ai sinangi yumsida gas oina laini. Gas oina uba ngamdrabo ise. Haladini ado coffee amtadi thakige. Mapando oina thorasi sir. Mapando orasu kaisu kaide. Masi haiduna hogatuna ani du thorai. Thongdo hangdorakpada leptuna leiramlibadu ubada ani du chap chap leptuna yengnaga lei.